ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯤꯉꯩ ꯃꯈꯜ ꯃꯊꯦꯜ ꯈꯜꯂꯤꯉꯩ ꯅꯪꯅ ꯄꯥꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯀꯩꯊꯦꯜ ꯊꯝꯕꯅ ꯍꯥꯟꯅꯤꯀꯣ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯤꯉꯩ ꯃꯈꯜ ꯃꯊꯦꯜ ꯈꯜꯂꯤꯉꯩ ꯅꯪꯅ ꯄꯥꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯀꯩꯊꯦꯜ ꯊꯝꯕꯅ ꯍꯥꯟꯅꯤꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯆꯨ ꯌꯥꯝꯕ ꯇꯥꯏꯕꯪꯅꯤ ꯃꯍꯥꯎ ꯌꯥꯝꯕ ꯄꯨꯟꯁꯤꯅꯤ ꯃꯆꯨ ꯃꯍꯥꯎ ꯊꯤꯔꯤꯉꯩ ꯅꯥꯀꯦꯟ ꯊꯥꯗꯤ ꯂꯥꯛꯂꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯄꯨꯛꯅꯤꯡ ꯅꯪꯗꯤ ꯈꯪꯗꯕꯔꯥ ꯊꯋꯥꯏ ꯅꯪꯁꯨ ꯎꯗꯕꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯟꯁꯤ ꯃꯄꯨꯒꯤ ꯈꯨꯠꯇꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯆꯥꯅꯤꯡꯕ ꯑꯗꯨꯇ ꯆꯥꯅꯕ ꯑꯄꯥꯝꯕ ꯑꯗꯨꯇ ꯇꯧꯅꯕ ꯁꯦꯝꯂꯛꯄ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯀꯣꯔꯧ ꯃꯥꯁꯨ ꯅꯪꯒꯤꯅꯤ ꯊꯥꯖꯃꯁꯨ ꯅꯪꯒꯤನಿ ꯃꯥꯂꯦꯝꯁꯤꯁꯨ ꯅꯪꯒꯤನಿ 이싱 농시 남am angан ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯔꯍꯃꯠ ꯕꯔꯀꯠ ꯄꯨꯜꯂꯒ ꯅꯨꯡꯁꯤꯅ ꯁꯦꯝꯈꯤ ꯅꯈꯣꯏꯕꯨ ꯃꯄꯨ ꯃꯁꯛ ꯈꯪꯅꯕ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨ ꯃꯅꯨꯡ ꯊꯤꯠꯅ ꯎꯕꯗꯨ ꯃꯗꯨꯅꯤ ꯅꯉꯣꯟꯗꯒꯤ ꯄꯥꯝꯕꯗꯤ ꯑꯣ ꯕꯟꯗꯥ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯑꯩ ꯈꯛꯇꯕꯨ ꯂꯥꯜꯂꯛꯎ ꯍꯥꯏꯕ ꯑꯗꯨꯇꯪ ꯏꯜꯂꯛꯎ ꯑꯐꯕ ꯑꯗꯨꯇꯪ ꯇꯧꯔꯛꯎ ꯀꯔꯤꯒꯤꯅ ꯅꯤꯡꯊꯨꯡꯗꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ
ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯄꯪꯕ